ngasi phongkiba tongan manipuri se phongsing amasum thokiba thaudo wathoksingdagi maruoibi I pausing khongasaraga manipur top channel gi maikedi gi myamna thamjagi ahanbada Board of Secondary Education Manipur na lawba ISSLC examination 2022 gi center list thokle do myam center list si myamda thamjaramge myam yeng taminasi Makasa Tharakpoina to Papa Mana Government of Manipur Secretariat Confidential and Cabinet Departments Ngasi Mars kitang kungatru English singani kungani thoisida notification mato thoe duga minister singna pairi ba ki portfolio sing pithokri loina na chief secretary and secretary cabinet government of Manipur Dr. Rajesh Kumar khuyek pidna thokpa mayamna thamjage Sri N Biren Singha minister Manipur na mangna pairi ba portfolio si ahanbada Home Department, Anisubada Personal and Administrative Reform Department, Ahumsubada Confidential and Cabinet Department, Marisubada Vigilance and Anti-Corruption Department, Mangasubada Information and Technology Department, Taruksubada Planning Department, Taresubada any other department not allocated specifically. Aduga Anisubada Siritis Bisurjit Singha Minister na Pariba Portfolio Sina Ahanbada Power Department, Anisubada Forest Environment and Climate Change Department, Aduga Ahumsubada Agriculture Department, Marisubada Science and Technology Department, Ahumsubada Siri Yumnam Kemsan Singa Minister na Fairibasina, Ahanbada Municipal Administration, Housing and Urban Development, Mahut Department, Anisubada Rural Development and Panchayati Raj Department, Ahumsubada Education Department. Marisubada Sri Konthaujam Govida Singha Minister na Fairibasina Ahanbada Public Work Department Anisubada Youth Affairs and Sport Department Mangasubada Srimati Nemsa Kipgen Minister na Fairibasina Ahanbada Textiles Commerce and Industry Department Anisubada Cooperation Department Taruksubada Sri Ahomol Newmai Minister na Fairibasina Ahanbada Water Resources Department Anisubada Relief and Disaster Management Department Hanasu Tolakli Makasa Tharakpoina to Papa Mana BJP gi lenga sin numit cha mani phobagi manungda tawgada thabak launch tokre corruption muthanaba public grievance redressal and anti-corruption cell hanglagani minister BJP gi chungsinaba lenga klaikraba matung ani su hoina BJP khakte gi lenga klakpaga loinana lenga sina ahanwada numit cha mani phobagi manungda tawgada thabak cha mangasi CM secretariat launch tokre Thauramashida Manipur gi Chief Minister N Biren launch story ba thabak sigi matang na parladuna hai numit chamani gi manungda marueba kharadi office khudingmak office ohena na ba pandam yauri masigi dama budget aukre handaki assembly session da introduce tokre loinana subdivision khudimakta subdivision and officing mathau to hongani numit chamani gi manunga sida block khuding da health camp tawgani aduga CM transport mapung phana thabak Tauhon mana singba yauri hen su paus na fungdorakli CM na makhata na hai COVID na maram oiduna sangga ba yakhidraba civil secretary su numit chamani gi manung asida sangga na ba thorang tauri solar power system su Sandil Tamenglong su Champur leiba laingak ki hel facility punamak solar light piraga pungkun gi mari mathau to hona na ba yauri private ward ka taragani pan jenims ta sari masi numit chamani gi manungda hangdokna ba yauri Angalwadi Center Taragataruk Sangagani, Ahal Oirabami Lising Taragataruk ta, All Age Pension Lupa Lising Amamam Hengalagani, Loyana Chief Minister gi Widow Pension Scheme Beneficiary Lising Tarada, Pinana Biyauri Hennis Pundurakli, Makasa Tarakpoina to Papa Mana, Lineman Singna Mai Shamling it Mio Krana Yu Talaga Pangang Nangang Silaga, Matong Maram Kangdana, Kinna Tinjilamle, PND, Santaram,
Imphal East ki manung sanba Bamon Lekai Thangjam Lerakta MSPDCL gi lineman singna post mathakta kaduna mai semlingaida yungaw bukhara laklaga pangang na ngangsilaglaga kinna mathong maram khangdana thinjilamle thawang se pende miyam gi thabak tawriba lineman singda sigumba thawdok makha tana tawbigano haina MSPCL amadi MSPDCL gi employee singna appeal tawri MSPCL amadi MSPDCL employee association gi office ta pangthopa pawgi mifam amada soklaba lineman PH Santaram Sarman hai ngarang numidang Bamon Lekai Thangjam Lerakta mai semba sapada post kanaba kairak sudabadagi ahenba kairak purakpa khajikta ngaithok ngaisin tawnakhi amasum lineman kharana kairak kaduna mai semaga loinana kharana makhada wire samduna leiringe tanjadu yungaw mi tare nipalum laklaga pangang ngangsilakpaduda aina as yungaw ngakta ngaidine hairubadagi makhoi marakta amana kinna mathong maram khangna pangthin thinjilapani adugo club ki mi myam ama laklaga aikhoi gi thabak thingjilu hairaki miyoi singadu numidang oibana masakti amata khangaudre masak chapsan uraga khangbayai association gi general secretary thongam saniboin hai aikhoi gi thabak mathang sembanina mafam sida khara thengna yawi thabak suringai duda karan tarokliba miyoi sing numidang oibana masak khangaudabani aikoina karan tabaduda yungaw ngakta ngaire haibaduda mangonda oiraboi ninglubra khangdana kinna thinjilakpani mina kaira karaga mai semlingaida kairak lauthoki haina tawbadu mi kaira karibadu soklabadi kanana thodang pugadori haina hangladuna lineman singda lale haina khuirum hanbana singba tawki ayuk nungthil khangduna miyam gi thabak tawriba lineman singna siguma thabak tawbigano aikoina tawriba thaba asi miyam gini lenga no su hiramasi gi matang yengsin binaba appeal tarakli makasa tharakpoina to papa mana sapona manipur lengak ta khut thingjilakpada Nagaland lengak na tumina leisinba yaningde AIYF sapona manipur lengak ta khut thingjilakpada Nagaland lengak na tumina leisinba yaningde haina Manipur State Council of India Youth Federation AIYF ki secretary KS Himalaya Thadurakpa Warolamana Fundurakli Sirul Sinai Manipur amas Nagaland anigi lona badalaiba Zuko Tampakna Anoba tourist spot ama oirakpadagi Southern Angami Youth Organization sapona makhoigi jurisdiction manung sanmani haiduna state asigi adventure pamjaba naharol amadi Zuko lili yengba satpasingda toina apanba pibadagi hairiba tampak asi Manipuri lamni haina Mau Council na phongdok lubada Kohima masum masiga naknaba kaithel kya Maugi kaithel fambising fawa athingma pikhiba wathok Manipur gi miyam ngasi fawa kaunadri matamdugi Congress lengakna Mau kaithel ama Imphalda temporary oina famankiba sahi mangarumda ngairi henasu pausna phongdorakli tentangna topa pawmana All India Inter University Wushu Championship te saruk yanaba khalaklaba sanaroi lauthokpasi achouba lautunaba mani organization thasigi kungani panagi kuntraga mate fawa Punjab University da pangthokadaba All India Inter University Wushu Championship 2021-2022 da saruk yanabagi damak Manipur University Wushu Men and Women's team semada khalle haiduna Manipur University ki Assistant Director of Sports Dr. C.S. Pradip na thasigi taraga tareta thokpa office order dagi KG yankhai ga taruki Sansau events ki group to yauriba Kha Manipur College Kaksingi Sanaroi Srikana Naure Masada Madi College asigi principal kariguma amata khangalak palaitana yamna asan mirai naibi mongda trial selection Srikan Naurem Maithiba Piramlaba reserve ta leiba Thobal College ki Sanaroi S Boysa oina championship asida saru yana bagidama assistant director masamangna thasigi kunginitu tholakpa eligibility performa yaholakli basi karama mon selection tawraba sanaroi amabu yahondana reserve ta leiba sanaroi amabu yaholiba no haibesi yamna ngakpa amadi asoba lokturaba mani haidaba ngamloi haina joint non government voluntary organization gi president Biren Khetrimir Methodorok Pasirul Amadasu Fondorakli adu hausi ko inadi meyam paus matang sa lusinjarage amasum pathok sa gibra suki plan ki biyaw sumyam nangak pigani amasum matam gi bamaru bi paus sumyam dale palitan update pijara kana su channel sigi mekedi gi myam na thamjari and thank you.